Oxygen Watpana URING Thunghanli. Oxygen marang kaina fangdrabadi haksangi tongan bakayat maru oina lungs ta akaiba thokhanduna hakselgi oiba khudong chadaba kaya marum mayoknai. Adubu handakta puthokiba study amadagi oxygen watpana URING Thunghanli haiba khangle. United States ki San Diego da laiba University of California gi researchers singna chathakiba study amagi report na hai asengba nungsit marang kaina fangdrabadi tukhong amasung skin cells singda paktuna laiba propionibacterium acnes na thaurek pumnamag fattic acid onthoktuna URING Thunghanli. Nungsit nungsa sengdaba mafamda laiba miyoising URING thunglakpaga loinana atai atopo unsagi khudong chadaba kaya marum mayoknarakpa yabagi risks wangna lei haina University of California San Diego gi Richard Gallona fongdokki. Amaromda King's College London gi researchers singna chathakiba study amagi report na hai khre madudi URING thungba miyoi singi unsa khuigande amasung thuna ahal oisinhande. Anauba study ki report asi URING thungbadagi thawai nungaitana lairiba leisabi macha singi damaktadi nungairaba pambai amani. URING thunglambadagi faraklaba miyoi singi white blood cell da telomeres yamna yawba maramna haksangi cell sing matam kuina punsiduna lei haiba researchers singna khangba ngamlakhi. Study adubu luchingkiba King's College London gi dermatology gi Simon Ribeiro na haiki madudi kanagumbana URING thungle haina thawai nungaitaba fauram bayai. Adubu URING thungba miyoi khudingmak thuna ahal oide haiba thijinbadagi khangba ngamle. Adum oinamak URING thungbagi nungaitaba awaba wakhal kokhange hairabadi yumthong khudingmakta irai laina phangliba jira sijinnaba yai. Anti-inflammatory, anti-fungal amasung antibacterial gi magun chenba jirana lok thungba amadi asma dagi ngakthokpaga loinana URING su fahalli. Jira khara isingda futlaga mahi adu tairabadi URING thungba phai. URING thunghandanabagi matangda laukhatpa yaba khwaidagi maru oiba thaurangdi mai amasung haksangi atai mafamsingda thorakpa humang sengna taithokpaga loinana ising marang kaina thakpa amasung ayamba matamda phamjinduna leitaba haibasini. New Delhi gi Agarwal Homeo Clinic ki Pankaj Agarwal gi recommendation matung inna URING thunghandanabagi damak chaba thakpasu yamna cheksinba mathau tai hairi. Thau amasung fat ki saruk yamna yawba chinjak ka hena charoidabani. Amasung soda natraga chini yawba soft drink thakloidabani. Awaba wakhal khanba pukning wakhal langtaknaba amasung stress na URING thunghanli. Yariba makai nungaiba wakhal khannaba hotnagadabani. Isa gi unsada chanadaba amasung ahongba cosmetic sijinnabana tukhong funjillakpadagi URING thunghalakpa yai. Maram aduna isagi unsaga chanaba amasung magun leiba cosmetic khaktamak sijinnagadabanni. Kalen thagi saraba matamda humang marang kaina thoglai. Humang thoglakpana tukhong pumnamak sengdoklibani. Adubu thorakliba humang adu chang naina taithokpa mathau tai. Humang da fattaba toxin kaya marum yawi. Maram aduna ayamba matamda rumal natraga towel ama pairaga haksang da thorakpa humam pumnamak sengna taithokpa mathau tai. Yariba makai mai mothandanaba hotnagadabani. Aphaba makhalgi cleanser ama sijinnaraga ayuk numidangi chang naina mai tathokpa mathau tai. Numit khudingi asangba mana masing amasung uhai wahai marang kaina chagadabani. Antioxidant, vitamin amasung nutrients sing marang kaini yawba mana masing amadi uhai wahina haksang fahanbagi mathakta URING su thunghande. Numit khudingi ising marang kaina thakpa haibasi yamna tangai fadaba thaurang amani. Ising marang kaina thaklabadi haksang manungi amotpa pumnamak sengdokpaga loinana unsa fajahali amasung kuchu senghalli. Ayamba matamda phamjinduna natraga hipsinduna khak leiroidabani. Ayamba matamda haksang leng otpagi thabak tawbana metabolism da mateng pangsinba maramna haksangi kayatsing fahalli amasung unsa fajahalli.
उरिंग थुंगनबा मियोय ओइरगदि यारिबा मखै लंगजमगी फिरोल सेटपगा लोइनना तोइना सुदोकपा मथौ ताइ हक्सांग साजेल तौदुना हुमांग ताहल्लबा मतुंगदा सेंगना इरुजथोकपा यामनमक तंगाइ फदे हुमांग थोरकलबा मतुंगदा असीबा सेल कया पैसिन्दुना लैबा मरमना उरिंग थुंगहल्लकपा याइ ख्वाइदगी मरु ओइरिबदि नुंसित नुंसा सेंगबा मफमदा लैबनी यूनिवर्सिटी ऑफ कैलिफोर्निया सैन डिगो की रिसर्चर्स सिंगना हाइकी असेंगबा नुंसित हाइबदी ऑक्सीजन मरंग काइना फंगद्रबदी उनसाद पक्पा बैक्टीरियाना तुखोंग फंजिनहंदुना उरिंग थुंगहल्लई अनौब स्टडी रिपोर्ट तगी उरिंग थुंगहल्लकपगी मरम खंगबा ngamlabaniना मतुंग तारकपदा उरिंग थुंगहंदनबा थौरांग लौखटपा अमसुंग उरिंग फहन्नबा होनबदा मतेंग ओइरगनी हाइरी अमरोमदा उरिंग थुंगनबा मियोइसिंगना थोइदोकना थवाइ नुंगाइतनिंगाइ ओइदे उरिंग थुंगनबा मियोइसिंग थुन अहल ओइसिल्लक्ते हाइना किंग्स कॉलेज लंदन की डर्मेटोलॉजिस्ट साइमन रिबे वोना लुचिंगदुना चथकिबा स्टडी अमगी रिपोर्ट न फोंगदोकी